ꯃꯌꯥꯝꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯕ꯭ꯔꯦꯀꯤꯡ ꯅ꯭ꯌꯨꯁ ꯑꯃꯈꯛꯇꯪ ꯃꯅꯤꯄꯨꯔꯗ ꯐꯣꯡ ꯐꯣꯡ ꯁꯥꯅ ꯊꯣꯛꯏꯕ ꯄꯥꯎ ꯑꯃꯈꯛꯇꯪ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯒꯦ꯫ ꯑꯍꯥꯟꯕꯗ ꯑꯣꯕꯖꯥꯔꯚꯔꯅ ꯃꯤꯅꯤꯁꯇꯔ 3 ꯔꯤꯖꯥꯏꯟ ꯇꯧꯅꯕ ꯈꯪꯍꯟꯈ꯭ꯔꯦ꯫ ꯃꯤꯅꯤꯁꯇꯔ ꯔꯤꯁꯐꯜ ꯉꯁꯤ ꯇꯧꯔꯕ ꯌꯥꯏ꯫ ꯋꯥꯏ ꯈꯦꯝꯆꯥꯟ, ꯕꯨꯡꯖꯥꯒꯤꯟ ꯒꯦꯂꯦꯠ ꯑꯃꯁꯨꯡ ꯑꯣꯈ꯭ꯔꯝ ꯍꯦꯅꯔꯤ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯕ ꯌꯥꯏ꯫ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯍꯧꯅ ꯔꯤꯁꯐꯜ ꯇꯧꯕ ꯉꯝꯗꯅ ꯂꯩꯔꯛꯈꯤꯕꯗꯨ ꯉꯁꯤ ꯗꯤꯜꯂꯤꯗꯒꯤ ꯍꯜꯂꯛꯂꯕ ꯇꯨꯡꯗ ꯍꯌꯦꯡ ꯔꯤꯁꯐꯜ ꯇꯧꯔꯕ ꯌꯥꯕꯒꯤ ꯏꯪꯒꯤꯠ ꯎꯕ ꯐꯪꯂꯦ꯫ ꯁꯤꯑꯦꯝꯒꯤ ꯏꯝꯐꯥꯜꯗ ꯂꯥꯛꯃꯤꯟꯅꯈꯤꯕ ꯕꯤꯖꯦꯄꯤꯒꯤ ꯅꯦꯁꯅꯦꯜ ꯚꯤꯄꯤ ꯄꯥꯟꯗꯥꯅ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯃꯤꯅꯤꯁꯇꯔ ꯕꯤ ꯈꯪꯈꯟꯂꯦꯟ, ꯑꯦꯗꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔ ꯇꯤ.ꯑꯩꯆ. ꯔꯥꯖꯦꯁ꯭ꯌꯥꯝ ꯑꯃꯁꯨꯡ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯤꯌꯔ ꯃꯤꯅꯤꯁꯇꯔ ꯅꯦꯝꯆꯥ ꯀꯤꯞꯒꯦꯟ ꯑꯃꯃꯝꯇ ꯑꯣꯏꯅ ꯀꯧꯔꯒ ꯈꯨꯗꯛꯇ ꯔꯤꯖꯥꯏꯟ ꯇꯧꯅꯅꯕ ꯈꯪꯍꯟꯈ꯭ꯔꯦ ꯍꯥꯏꯅ ꯊꯥꯖꯕ ꯌꯥꯕ ꯄꯥꯎ ꯑꯃꯅ ꯍꯥꯏꯔꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯅꯨꯡꯗ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯃꯤꯅꯤꯁꯇꯔ ꯕꯤ ꯈꯪꯈꯟꯂꯦꯟꯅꯗꯤ ꯃꯤꯅꯤꯁꯇꯔ ꯔꯤꯖꯥꯏꯟ ꯇꯧꯕꯒꯤ ꯆꯦꯔꯣꯜ ꯑꯃ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠꯂꯛꯈꯤ꯫ ꯀꯥꯏꯅꯊꯪꯗ ꯃꯍꯥꯛ ꯔꯤꯖꯥꯏꯟ ꯇꯧꯕ ꯂꯩꯇꯦ ꯍꯥꯏꯅ ꯁꯦꯡꯗꯣꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯁꯦꯟꯇ꯭ꯔꯦꯜ ꯂꯤꯗꯔꯁꯤꯡꯒꯤ ꯋꯥꯔꯦꯞ ꯏꯜꯂꯒꯅ ꯔꯤꯖꯥꯏꯟ ꯁꯣꯏꯗꯅ ꯇꯧꯔꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯔꯤꯖꯥꯏꯟ ꯇꯧꯗ꯭ꯔꯒꯁꯨ ꯃꯤꯅꯤꯁꯇꯔꯒꯤ ꯐꯝ ꯂꯧꯊꯣꯛꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯊꯥꯖꯕ ꯌꯥꯕ ꯃꯐꯝꯗꯒꯤ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯃꯤꯅꯤꯁꯇꯔ 3 ꯃꯐꯝ ꯂꯧꯊꯣꯛꯍꯟꯕ ꯅꯠꯇ꯭ꯔꯒꯅ ꯂꯧꯊꯣꯛꯂꯕ ꯃꯇꯨꯡꯗ ꯍꯌꯦꯡ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅ ꯋꯥꯁꯛ ꯂꯧꯔꯕ ꯌꯥꯏ ꯍꯥꯏꯅ ꯄꯥꯅꯔꯤꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯁ꯭ꯄꯤꯀꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟ, ꯊꯟꯂꯣꯟ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇꯨꯑꯦꯟꯁꯤꯗꯒꯤ ꯀꯥꯔꯛꯈꯤꯕ ꯕꯤꯖꯦꯄꯤꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯕꯨꯡꯖꯥꯒꯤꯟ ꯕꯥꯂꯦꯠ ꯑꯃꯁꯨꯡ ꯀꯣꯡꯒ꯭ꯔꯦꯁꯇꯒꯤ ꯕꯤꯖꯦꯄꯤ ꯁꯧꯒꯠꯂꯕ ꯇꯨꯡꯗ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯑꯣꯏꯕ ꯇꯣꯛꯈ꯭ꯔꯕ ꯑꯣꯈ꯭ꯔꯝ ꯍꯦꯅꯔꯤꯒꯤ ꯃꯤꯡ ꯄꯥꯅꯔꯤ꯫ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯦꯟ. ꯕꯤꯔꯦꯟ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯅ꯭ꯌꯨ ꯗꯤꯜꯂꯤꯗ ꯕꯤꯖꯦꯄꯤꯒꯤ ꯅꯦꯁꯅꯦꯜ ꯄ꯭ꯔꯁꯤꯗꯦꯟꯠ ꯖꯦ.ꯄꯤ. ꯅꯟꯗꯥꯒ ꯎꯅꯔꯨꯔꯕ ꯃꯇꯨꯡꯗ ꯇꯍꯥꯅ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 5:35ꯗ ꯄꯥꯔꯇꯤꯒꯤ ꯁꯦꯅꯤꯌꯔ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯄꯥꯟꯗꯥꯒ ꯂꯣꯏꯅꯅ ꯆꯥꯔꯇꯔ ꯐ꯭ꯂꯥꯏꯠꯇ ꯏꯝꯐꯥꯜꯗ ꯊꯨꯡꯂꯛꯈꯤ꯫ ꯏꯝꯐꯥꯜꯗ ꯍꯜꯂꯛꯄꯗ ꯁꯒꯣꯜꯕꯟ ꯑꯦ.ꯁꯤꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯔꯥꯖꯀꯨꯃꯥꯔ ꯏꯃꯣ, ꯂꯤꯂꯣꯡ ꯑꯦ.ꯁꯤꯒꯤ ꯍꯥꯟꯅꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯑꯕꯗꯨꯜ ꯅꯁꯤꯔ, ꯆꯤꯞ ꯃꯤꯅꯤꯁꯇꯔꯒꯤ ꯍꯥꯟꯅꯒꯤ ꯑꯦꯗꯚꯥꯏꯖꯔ ꯔꯥꯖꯠ ꯁꯦꯊꯤꯁꯨ ꯂꯣꯏꯅꯔꯛꯈꯤ꯫ ꯆꯤꯞ ꯃꯤꯅꯤꯁꯇꯔꯕꯨ ꯕꯤꯔ ꯇ꯭ꯔꯤꯀꯦꯟꯗ꯭ꯔꯖꯤꯠ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯌꯔꯄꯣꯔꯠꯇ ꯍꯥꯟꯅꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯑꯣꯈ꯭ꯔꯝ ꯍꯦꯅꯔꯤꯅ ꯑꯣꯛꯈꯤ꯫ ꯑꯦꯌꯔꯄꯣꯔꯠ ꯃꯅꯨꯡꯗ ꯀꯣꯚꯤꯗ-19 ꯇꯦꯁꯇꯤꯡ ꯇꯧꯔꯕ ꯃꯇꯨꯡꯗ ꯅꯨꯃꯤꯗꯥꯡ ꯄꯨꯡ 6 ꯇꯥꯕꯗ ꯑꯦꯌꯔꯄꯣꯔꯠꯇ ꯄꯥꯎꯃꯤꯁꯤꯡꯅ ꯃꯤꯅꯤꯁꯇꯔ ꯔꯤꯁꯐꯜ ꯇꯧꯒꯗ꯭ꯔꯥ ꯍꯥꯏꯅ ꯍꯪꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯦꯟ. ꯕꯤꯔꯦꯟꯅ ꯍꯥꯏ ꯄꯥꯔꯇꯤꯒꯤ ꯁꯦꯅꯤꯌꯔ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯄꯥꯟꯗꯥ ꯏꯝꯐꯥꯜꯗ ꯂꯥꯛꯂꯤꯕꯁꯤꯒꯤ ꯃꯔꯝ ꯆꯞ ꯆꯥꯅ ꯈꯪꯗꯦ, ꯑꯗꯨꯕꯨ ꯉꯁꯤ ꯍꯌꯦꯡ ꯑꯁꯤꯗ ꯃꯍꯥꯛ ꯂꯥꯛꯄꯒꯤ ꯃꯔꯝ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯃꯤꯟꯅꯈꯤꯁꯤ꯫ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯗꯤ ꯔꯤꯁꯐꯜ ꯇꯧꯕꯒꯤ ꯋꯥꯐꯝ ꯂꯩꯇ꯭ꯔꯤ ꯍꯥꯏꯈꯤꯑꯅꯁꯨ ꯄꯥꯎꯆꯦ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯇꯥꯂꯛ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯇꯥꯎꯕ ꯌꯥꯕꯒꯤ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯦ꯫ ꯃꯅꯤꯄꯨꯔ ꯏꯁꯤꯡ ꯏꯆꯥꯎ ꯅꯪꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯦ꯫ ꯀꯨꯝꯒꯤ ꯆꯍꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯀꯟꯕ ꯅꯣꯡꯖꯨ ꯉꯁꯤ ꯅꯨꯡꯊꯤꯜꯗꯒꯤ ꯆꯨꯕ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯊꯦꯡꯅꯈꯤꯕꯒ ꯂꯣꯏꯅꯅ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯂꯕ ꯌꯥꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯦ꯫ ꯆꯍꯤ ꯈꯔ ꯐꯨꯗ꯭ꯔꯤꯠ ꯐꯨꯅ ꯆꯨꯕ ꯑꯀꯟꯕ ꯅꯣꯡ ꯑꯃꯨꯛꯇ ꯎꯔꯛꯈꯤꯗ꯭ꯔꯕ ꯇꯨꯡ ꯉꯁꯤ ꯅꯨꯃꯤꯠꯌꯨꯡꯕ ꯃꯇꯝꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯑꯌꯥꯝꯕ ꯌꯥꯝꯅ ꯀꯟꯕ ꯅꯣꯡ ꯆꯨꯕ ꯍꯧꯈꯤ꯫ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜ ꯅꯤꯡꯊꯤꯅ ꯐꯥꯎꯍꯟꯕ ꯉꯝꯗꯕ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯄꯒꯤ ꯃꯇꯧꯒꯨꯝ ꯆꯨꯈꯤꯕ ꯑꯀꯟꯕ ꯅꯣꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯏꯝꯐꯥꯜꯒꯤ ꯑꯀꯨꯠꯄ ꯃꯐꯝ ꯀꯌꯥꯃꯔꯨꯝ ꯏꯁꯤꯡ ꯊꯨꯝꯖꯤꯟꯈ꯭ꯔꯦ꯫ ꯂꯝꯕꯤ ꯀꯌꯥꯃꯔꯨꯝ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯩꯈꯤꯕꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯆꯥꯎꯅ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯔꯦ꯫ ꯏꯝꯐꯥꯜ ꯁꯤꯇꯤ ꯐꯥꯎꯗꯨꯅ ꯆꯦꯜꯂꯤꯕ ꯅꯝꯕꯨꯜ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡ ꯏꯃꯥꯏ ꯈꯨꯗꯣꯡꯊꯤꯕ ꯌꯥꯕꯒꯤ ꯊꯥꯛꯀꯤ ꯃꯊꯛꯇ ꯆꯦꯜꯂꯦ꯫ ꯏꯝꯐꯥꯜ ꯏꯔꯤꯜ ꯇꯨꯔꯦꯜꯁꯤꯡ ꯌꯥꯎꯅ ꯇꯝꯄꯥꯛꯀꯤ ꯂꯝꯗ ꯆꯦꯟꯕ ꯇꯨꯔꯦꯜꯁꯤꯡꯒꯤ ꯏꯃꯥꯏ ꯊꯥꯖꯗꯕ ꯃꯑꯣꯡꯗ ꯋꯥꯡꯈꯠꯂꯛꯂꯦ꯫ ꯅꯧꯅ ꯏꯟꯖꯥꯡ ꯅꯥꯄꯤ ꯊꯥꯈꯤꯕꯁꯤꯡ ꯄꯠꯄ ꯌꯥꯕꯒꯤ ꯊꯥꯛꯇ ꯂꯩꯔꯦ꯫ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯋꯥꯇꯔ ꯔꯤꯁꯣꯔꯁꯦꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯑꯣꯏꯅ ꯄꯨꯡ 24 ꯃꯊꯧ ꯇꯧꯅꯅꯕ ꯍꯥꯡꯗꯣꯛꯄ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯒꯤ ꯇꯦꯂꯤꯐꯣꯟ ꯀꯅꯥꯃꯠꯇꯅ ꯄꯥꯏꯕꯤꯗ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯊꯣꯛꯂꯕ ꯌꯥꯕ ꯏꯁꯤꯡ ꯏꯆꯥꯎꯒꯤ ꯃꯇꯥꯡꯗ ꯑꯀꯨꯞꯄ ꯄꯥꯎ ꯂꯧꯕ ꯉꯝꯗ꯭ꯔꯦ꯫ ꯂꯩꯉꯥꯛꯅ ꯌꯦꯡꯁꯤꯟꯐꯝ ꯊꯣꯛꯏ ꯍꯥꯏꯅꯁꯨ ꯍꯥꯏꯅꯔꯛꯂꯤ ꯍꯥꯏꯅ ꯄꯥꯎꯆꯦ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯔꯛ ꯊꯠꯅ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯀꯣꯚꯤꯗ-19 ꯑꯞꯗꯦꯠ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯔꯝꯒꯦ꯫ ꯏꯝꯐꯥꯜ ꯏꯁꯇ ꯁꯦꯟꯆꯨꯔꯤ ꯌꯩꯔꯛꯄꯗꯒꯤ ꯃꯅꯤꯄꯨꯔ ꯅꯣꯡꯃꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯃꯁꯤꯡ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯕ ꯅꯨꯃꯤꯠ ꯑꯣꯏꯈ꯭ꯔꯦ꯫ ꯅꯣꯡꯃꯗ ꯃꯤꯑꯣꯏ 250 ꯄꯣꯖꯤꯇꯤꯚ ꯑꯣꯏꯈ꯭ꯔꯦ꯫ ꯊꯧꯕꯥꯜ ꯀꯩꯊꯦꯜ ꯗꯨꯀꯥꯟ ꯊꯤꯡꯖꯤꯟꯈ꯭ꯔꯦ꯫ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯇ ꯁꯦꯟꯆꯨꯔꯤ ꯃꯤꯑꯣꯏ 100 ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯛꯄꯗꯒꯤ ꯃꯅꯤꯄꯨꯔꯗ ꯅꯣꯡꯃꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯃꯁꯤꯡ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯕ ꯅꯨꯃꯤꯠ ꯑꯣꯏꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯄꯨꯡ 24ꯗ ꯅꯣꯡꯃꯗ ꯃꯤꯑꯣꯏ 250 ꯄꯣꯖꯤꯇꯤꯚ ꯑꯣꯏꯈ꯭ꯔꯦ꯫ ꯊꯧꯕꯥꯜ ꯀꯩꯊꯦꯜ ꯑꯃꯁꯨꯡ ꯗꯨꯀꯥꯟꯁꯤꯡ ꯊꯤꯡꯖꯤꯟꯈ꯭ꯔꯦ꯫ ꯀꯣꯚꯤꯗ-19 ꯀꯃꯜ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯅꯧꯅ ꯃꯤꯑꯣꯏ 250 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯑꯁꯤ ꯊꯥꯔꯒ ꯑꯅꯧꯕ ꯀꯦꯁ 9,930 ꯌꯧꯈꯤꯕꯒ ꯂꯣꯏꯅꯅ ꯑꯦꯛꯇꯤꯚ ꯀꯦꯁꯇ 2,253 ꯌꯧꯔꯦ꯫ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯊꯦꯡꯅꯔꯤꯕ ꯑꯄꯨꯟꯕ ꯃꯁꯤꯡ 9,930 ꯑꯁꯤꯒꯤ ꯃꯅꯨꯡꯗ 8,863ꯇꯤ ꯖꯦꯅꯔꯦꯜ ꯄꯣꯄꯨꯂꯦꯁꯟꯗꯒꯤꯅꯤ꯫ ꯂꯣꯏꯅꯅ 2,013ꯅ ꯁꯤ.ꯑꯥꯔ.ꯄꯤ.ꯑꯦꯐꯀꯤ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎꯆꯦ ꯑꯁꯤ ꯈꯨꯠꯊꯥꯡꯗ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯃꯨꯛ ꯃꯅꯤꯄꯨꯔꯗꯒꯤ ꯅꯨꯄꯤ ꯑꯃ ꯗ꯭ꯔꯒꯀ ꯃꯔꯤ ꯂꯩꯅꯅ ꯃꯦꯡꯒꯂꯨꯔꯨꯗ ꯐꯥꯔꯦ꯫ ꯑꯦꯛꯇꯔ
कोरियोग्राफर केशोर अमीन सेतीना ड्रग लालोनबगी केस का मरी लेनेना मखा ताना थिजिनबदा मणिपुरदगी अस्का सै कुनगनिपान कौबी नुपी अमा निंथोकाबा नुमिता पुलिसना फारे हाइना हिंदूदा रिपोर्ट तौरी पुलिस कमिश्नर विकास कुमारना रिपोर्ट सिंगदा हाइखिबदा अस्का असि नैकोटिक ड्रग सिजिनबा नुपीने नैकोटिक ड्रग टेस्ट तौबदा मार्क पॉजिटिव ओइखि निंथोकाबा नुमितदी नुपी अदु पुलिसता स्टेटमेंट पीबा ngamkhide maram aduna ma ki statement ngasi lobne ma ka mari leinaba miyoi singna notice pikhre aska hai ribi nupi asi Mangaluru da spa amada thapak tawduna leibene ningthokaba numita aska amasum atopa nupi amaga punna phakhi aska na drug sizinabagi positive oiramki aduga atopa nupi adudi negative oiramkhibani haina police na hairi hainasu pauksi ji khuthangna makhatana phongdorakli पावसी लुसिलक्पा ओइनसु ngakpadagi ngaklaba Manipur thokpa thawdo wathok amakak mayam da share tawjage rape case ta senabani haiba MD Siddiq Ali bu police na phabina ba khangalakli JAC Thawbal district ki manung sanbara thokiba rape case ta senaba sangai yumpham salamasa puraipok pita leiba MD Siddiq Ali sei kunthra gatre apokpa MD Sudat Ali Elias Sadalibu Women Police Station Thawbal ngasi phawbada phabidana leirakhiba mari leinabasingna miyeng changbinaba khangalakli haina JAC against the rape by Siddiq Ali gi convener na thadorokpa sirol amana hairi sirol aduna makha taribadi haukiba August 13 da Siddiq Ali na rape tawbagi case ama sienabadagi accused oiriba sigi mathakta IPC gi under section 354 376-511 bu district asigi women police station Thawbal na mora leire hairiba miyo asibu ngasi phawbada phabidre hiram asigi su JAC na tha asigi marida Thawbal gi SP da ayi basirol thaduna rape case ta senariba Siddiq Ali bu police na phabiduna bisar sathanaba haijakhibane JAC na yamna ngaklibadi haukiba August 15 gi nungthul pung 3 taaba matamda Thawbal women police na nakal animaki imung manungi miyoi sing kaukhalaga bisar tawgani haina kauraga numit adumaktada women police station Thawbal khanghaudana rape ta senare hairiba Siddiq Ali bu COVID-19 test taunaba pukhi aduga ikan kanadana Siddiq COVID-19 positive oire herakpadigi accused asibu COVID care center da lairagani haiduna negative laktriba phawba wari sanaragumsi herakhi thawdo asigi matang nasu district asigi pradana yanarasu yai haina case asigi ayona herakhi JAC na women police station da Siddiq Ali bu pharibra hangnurabasu September tang 8 dagi home quarantine tawkhre haiki aduga tha asigi tarada case asiga mari leinana ayona Siddiq Ali bu phakiba leite haina JAC ta hairaki yamna ngaklibadi case asida senariba Siddiq Ali gi mayamba MD Rashid Ali asi Thawbal Khetri lekai da ASI oina posting da leibane aduga mayamba sin ASI oibana women police station Thawbal go officer Marshal gi oiba manungi agenda leibadigi ngasi phawbada rape ta senariba asibu phabidana leirakhi rape case asida senariba miyu asibu mari leinaba authority singna phabinaba khanganjari amadi Manipur khundaminariba CSO sing club organization singma mateng pangbiduna logi oiba dandi sing phangananaba mari leinaba singna thapak pangthoknaba JAC na miyamda appeal tarokli amadi chief minister na su hiram sigi matangna miyeng sangsin biraknaba ningsingjari haina su pauksi si kuthangna makhatana phongdorakli and thank you